nga sifong ki batungan tuan Manipuri sifong singdi maroi bi ipausing myamna thamjagi ahanbada kanglaipak ki maira news ta gi lakhacharaga NIT Manipur gi director oiribasina institute asibu muthanaba hotnarabra haibagi singnaba lairi director asina thama gi manungna numit taraga mangani mayumna satuna laithokli langol do lairiba National Institute of Technology NITSC Masagi ta khanba nan local amana director oina thaupo badagi aranba thaushil kya sa tharakpadagi NIT Manipur si mutkibi yabagi akibi yamna nakna lairi pausiesna phamo paugi matung inadi matamamada Manipur engineering tamna bo hona bada awabu oikibadu kumza english ngani ga tarada matamdugi lega na Manipur da NIT linkhatuna awabu onki hairiba matamadu barat lenga na national importance ni haina yamna lumna lauduna linkhatkiba NIT Manipur sigi belu khangdan hausi director oina puriba Dr. Gautam Sutradarna yamna line laubugo loinana NIT Manipur si muthatna bo hotna bigi khudam kya marum phangle mangna director oibigi matamasi sahi mangani kumza english ngani taragani pan gi April dagi NIT Manipur gi director oina join tokibani mangna thaupurakhiba si sahi mariga tha manga pharba phawbada NIT Manipur gi karigumba sakot tharangi thaba amata tawdana tha khudingi mayumda dumit tarani dagi taraga mangani phawba niyam kaina satuna lethokle masina NIT Manipur gi oina yauna mangjaba oibitanatana mapu pandraba institute ama haibedu oibagum tawre haibisu khangmangamle Director asina thausadabadagi NIT Manipur gi mahiroi singi laifam hostel ningthina semgatabadagi mapanagi lakpo mahiroi ayamba yoana rent lainari loinana BTech ki mahiroi sing hostel da lehalabasu room amada niyam gi wangbada mahiroi mari manga punna thamjale aranma thongusina mahiroi singna lairik paba mandi tumba hipna singbada adukimati khudongsa da pamayona hale Punama si khangna complaint tawrubada ma lan action larakadra kibadigi hostel lairiba mahiroi sing awab kya khangduna lairi haji director sinanga si phawa NIT Manipur gi damuk soko thorang masak thokna paikhat palaitri huralana gi thawong sathaduna ma ka sanaba nan local oza kana khanganduna promotion pibigi thabak sathai aduga contract say taragi mathak thabak tawdunu laklaba Manipuri masa nan teaching staff singbuna apikwa tolopi duna namsinduna thambiri ngaji phaw staff sing sigi sanction post nifugumapan laina recruitment tawbidana adumak namsinduna thambibegi thabak sathari aduga administration gi marueba thabak punamakna hairiba contract staff sing asina ngasi phaw asawu thodang lauduna puhalli amadi linkhatuna lakli pawshin hai NIT Manipur gi director oibegi matam loigadoraba Gautam Sutradar hairiba nan local asina NIT Manipur sida oza oiduna lairiba nan local kayabo promotion pinabagi thabakta yamna thawayawna honari maka naknaba mibuna interview tawduna tumina contract thabak hapnaba aranma thawong kayada thawayawna honari habisu tari pawshin hai NIT Manipur sima ki matamda asuki matik phibam sokse le haiba khangna NIT gi authority official karana adumak tumina laisinduna director sidigi oizo oitak phangna bohona ba kaya su yauri heri administration sahi tarai hena supporting staff oina thabak tawraklaba Manipuri masa singasi contract basis ta ngaktani aduga official oiba confidential work kaya suduna NIT Manipur sibu mamangda pukhatna ba kana honari adubo hairibi staff singasi regular poster recruitment tabu yaraba phawba namsinduna thambibegi thabak sathare contract basis ta thabak suduna laklaba staff khara sahi yankai ga taruk sure haiduna makoi bu thabak tagi laukthok piba yauri aduga outsource ki agency ga manaraga outsource employee kaya salary ka hena pisinduna thambagi thabak sathai matam gi outsource ki transfer tawbada asabu senpam lauduna tender pibigi thabak satawi maduna NIT Manipur hek hawdorakpadi thabak tawdun laklaba contract staff kaya de apikpa salary piraga karisu nasungduna tha khudingda director sina mayumna satuna leiri amasum salary khara hengat pina ba haijarubada director sina madugi ayaba piba mahaki makhota lete board of governance BOG na ayaba pirabadi yai haina laithok lesin tawduna thabak sathaduna leiri amaramda contract staff labu yadi haibigi athingba ministry gi mekiri gile adubu director sigi pawana contract staff kya
DPC tawdana hapsinbagi thabak su chathai maram kya asina NIT Manipur si non local director sina thawoina muthana basilabra haiba singna balaire hiramasi gi matang lamdam sida laidiba CSO sing mairoi singi organization sing Manipur Minister and Beren Education Minister amadi Union State Education Minister gi thawsu puriba Dr. RK Ranjan singma kya gi athuba miyeng sangbiduna NIT Manipur sigi non local director sigi makhutagi kal hona ba lokhat phamthokpa thabak lokhat piu hainasu praja section kya digi poksi sida phungdorakli atopa pomna scrub typhus tin sikpadagi laying duna lairiba BDF personal de lupa lising nifu tengbangkre Bisnupur district ki district headquarter reserve line na mathau tongduna lairiba BDF number 0642 and Ronel Singar hokiba August tarukta scrub typhus haiba tin sikpadagi hauzik ras medisti de laying duna lairiba sigi imung manungda layeng bada mating oina lupa lising nifu gi sanpam ngasi Bisnupur district BDF welfare association gi makedigi kushna kre hari hairiba tengbang sanpam si kushna ki ba si Bisnupur district ki SPN Heroes Maitai IPS की मियेंग मखार BDF Welfare Committee की Chairman Satyam Stakhelambam MPS LO Amad Reserve Inspector के Chandrasekhar Singha Member BDF Welfare Committee amadi District asigi BDF Welfare Association gi thaumi singa loinana laikat naribagi imungda satuna hairiba sel gi mateng lupa lising ni force kusina khibani haina Bisnupur District BDF Welfare Association gi Publicity Secretary Naurem Rameshwar Singhana press thadorakwa sirol asina su hairi atopa pamanamo More desu Koki Black Day mapung fana pangthokre Indo-Myanmar border town More desu Koki Black Day observe mapung fana pangthokre Thauramasi Hill Tribals Council More gi conference hall pangthokhi Thauramasi HTC KCA MYC KSO KW UN HR KKL ICCM amadi KCT is na singba loop sing na saruyaki Thauramasi kumza English singa samapan Maudrada Manipur lairiba Naga amasung Koki kanglup anigi marakta yeng thinarakuna angamangamba hana sunabigi thabak kanglup anigi marak satakhiba aduda Koki furup ki laikhidraba miyoi singbu ningsingbu en awab phongdokpagi thoramsu pangdokhi makha satharakpo ina atopa paw mana STDCM na wakat mifam satakre Maitai Mitai bu India gi Constitution gi Schedule Tribe list ta salhana ba Manipur lengang na center da recommendation athubu matam na thau haina Schedule Tribe Demand Committee Manipur STDCM na Manipur gi tongan mafam singda sangshilakhi ba khongjang gi sarka moina ngasi su kwa kaithel da kaithel phambi ima singa loinana wakat mifam satakre wakat mifam aduga mari lainana STDCM Youth Wing gi co-convener Singshubam Manglen ton Maitai na hai Maitai Mitai ST list salana na ba Manipur lengang na center recommendation thabiyu haina demand tawrakli bisi sahi tara mapung farakle adubu ngasi phawba thabak oina onthokpidana lairiba si leibak thibani maramaduna paliba lenga asina miyamgi ihul khangna thabak tawiyu natrabadi lamdamasi gi tungan ba CSO singa kusamnaraga akan makhongjang sangsilagan hainisu Schedule Tribe Demand Committee gi Manipur Youth Wing gi co-convener Singshubam Manglem ton Mitai nisu makhatana phongdokhi Atopa paw madanamo nupa ama mahakna Pokchabi Machanupi ga Punna No. 4 season aduna leirambadagi BJYM amadi Porampat PS ki team na fagale Manipur gi mayai kaba drugs maru phongna muthana ba Minister and Beren gi miyeng makhara lepa leitana sangsilakliba war on drug khongjang ni sarwa moina BJYM Manipur amadi Porampat police ki apun mati mamana tungan ba mafam da drive sa thabda nupa ama mahakna hek Pokchabi Machanupi ga Punna heroine No. 4 season aduna leirambadagi fagat ngamkre loinana Mapa masa si drug Yonba ki thabak su tawi makhoi digi heroine No. 4 yawba bal masu fagat pangamle hairi Pauksi isna phangma pawgi matung ina dingarang hing BJYM Manipur amadi Porampat police ki apun bati maduna Imphal East ki Khetrigaon amasum Khurai ahongai gi asanwa yum singda sangduna drive satakhi ahan bigoina Khetrigaon satakhi ba drive aduda heroine No. 4 kapada sizinaba ama ML gi syringe ki afagat pangamkhi loinana No. 4 yawbo bal amasu phangki adubu midi amata fagat pangamki de haidi Masum drive adu makasa tharak po ina Khurai ahongai gi asan bayu mamala drive sa thabada nupa ama mahakna hek Pokchabi Machanupi ga Punna heroine No. 4 sizinaraga lairambadagi fugatki makhoi heroine No. 4 thana yawa bal manga 1 ml gi syringe amadi ahang bal kyamun fagat mamki pharaba mapa masa anima makhoi digi fangki ba polam single loinana Porampat police station kusina kre hadi
ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯄꯨꯟꯁꯤꯟꯃꯤꯟꯅꯔꯕ ꯃꯇꯝꯗꯇ ꯆꯥꯎꯈꯠꯄ ꯃꯅꯤꯄꯨꯔ ꯑꯣꯏꯕ ꯉꯝꯒꯅꯤ ꯅꯤꯞꯀꯣ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯄꯨꯟꯁꯤꯟꯃꯤꯟꯅꯔꯕ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯈꯠꯄ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯅꯦꯁꯅꯦꯜ ꯑꯥꯏꯗꯦꯟꯇꯤꯇꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯀꯥꯎꯟꯁꯤꯜ ꯅꯤꯞꯀꯣꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯅꯥꯝ ꯄ꯭ꯔꯦꯝꯖꯤꯠꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯗꯤꯑꯦꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯂꯩꯕ ꯏꯃꯥ ꯈꯣꯟꯊꯣꯛꯍꯟꯕꯤ ꯁꯪꯂꯦꯟꯅ ꯄꯥꯡꯊꯣꯛꯄ ꯅꯤꯞꯀꯣꯒꯤ 22 ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝꯗ ꯄ꯭ꯔꯦꯝꯖꯤꯠꯅ ꯋꯥ ꯉꯥꯡꯂꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯅꯤꯞꯀꯣꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯅꯥꯝ ꯄ꯭ꯔꯦꯝꯖꯤꯠꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏ ꯀꯥꯎꯟꯁꯤꯜ ꯑꯁꯤꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯉꯥꯛꯅꯕ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯒ ꯄꯨꯟꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯕꯛ ꯊꯧꯔꯝ ꯄꯥꯏꯈꯠꯇꯨꯅ ꯂꯥꯛꯂꯤ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯃꯆꯣꯏ ꯇꯥꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯊꯥꯗꯣꯛꯇꯨꯅ ꯂꯝꯗꯝ ꯑꯁꯤ ꯆꯥꯎꯈꯠꯄꯒꯤ ꯂꯝꯕꯤꯗ ꯄꯨꯟꯅ ꯈꯣꯡ ꯊꯥꯡꯖꯤꯟꯃꯤꯟꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯐꯨꯔꯨꯞꯁꯤꯡꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯍꯧꯗ꯭ꯔꯕꯗꯤ ꯇꯨꯡꯒꯤ ꯂꯝꯕꯤ ꯂꯩꯇꯦ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯃꯒꯤ ꯇꯨꯡꯒꯤ ꯂꯤꯛꯂꯝ ꯌꯥꯠꯃꯤꯟꯅꯗꯨꯅ ꯌꯦꯛꯅꯕꯁꯤꯡ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯁꯤ ꯍꯥꯏꯈꯤ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯆꯦꯠꯅ ꯇꯥꯅ ꯊꯨꯒꯥꯏꯅꯕ ꯑꯃꯗꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯗ ꯉꯁꯤ ꯐꯥꯎꯕ ꯁꯤꯡꯅꯔꯛꯄ ꯂꯦꯞꯇ꯭ꯔꯤ ꯑꯄꯨꯟꯕꯒꯤ ꯏꯟꯇꯔꯦꯁ ꯀꯥꯏꯗꯕ ꯈꯩꯕꯨꯡ ꯇꯥꯕꯒꯤ ꯊꯧꯁꯤꯜ ꯑꯃꯠꯇ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯁꯤꯜꯂꯣꯏꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯊꯕꯛ ꯇꯧꯔꯛꯂꯕꯗꯤ ꯃꯗꯨ ꯆꯞ ꯆꯥꯅ ꯊꯦꯡꯅꯒꯅꯤ ꯌꯦꯛꯅꯕꯅ ꯀꯅꯥꯅꯣ ꯃꯔꯨꯞꯅ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯊꯤꯗꯣꯛꯇꯨꯅ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯃꯒꯤ ꯇꯨꯡꯂꯝꯆꯠ ꯁꯦꯝꯃꯤꯟꯅꯕ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯅꯁꯨ ꯄ꯭ꯔꯦꯝꯖꯤꯠꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯏꯟꯗꯤꯖꯤꯅꯁ ꯃꯥꯏꯅꯣꯔꯤꯇꯤꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯦꯟꯒꯦꯁꯟ ꯊꯪꯉꯥ ꯅꯤꯞꯀꯣꯒꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯦꯝ ꯃꯦꯗꯨꯟ ꯍꯣꯃꯤ ꯔꯤꯁꯔꯁꯀꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯌꯔꯃꯦꯟ ꯔꯣꯕꯤꯟ ꯁꯤꯡꯂꯥꯏ ꯖꯤꯔꯥꯅꯣꯡ ꯌꯨꯅꯤꯌꯟꯁ ꯑꯁꯥꯝ ꯃꯅꯤꯄꯨꯔ ꯅꯥꯒꯥꯂꯦꯟꯒꯤ BC ꯑꯊꯥꯏ ꯀꯃꯩ ꯊꯪꯒꯥꯜ ꯌꯨꯅꯤꯌꯟꯁ ꯃꯅꯤꯄꯨꯔꯒꯤ ꯀꯟꯚꯦꯅꯔ ꯁꯥꯏꯂꯥꯁ NT GP ꯋꯨꯃꯦꯟꯁ ꯀꯣꯂꯦꯖꯀꯤ ꯄ꯭ꯔꯣꯐꯦꯁꯔ ꯑब्ꯗꯨꯜ ꯍꯀꯤꯝ ꯁꯥ ꯑꯃꯗꯤ ꯈꯔꯝ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟꯁ ꯃꯅꯤꯄꯨꯔꯒꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯕ꯭ꯔꯥꯍꯝ ꯁꯥꯏꯆꯟꯅ ꯄ꯭ꯔꯦꯁꯤꯗꯤꯌꯝ ꯃꯦꯝꯕꯔ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯔꯥꯏꯗꯝ ꯑꯣꯐ ꯌꯨꯅꯤꯇꯤ ꯑꯄꯨꯟꯕꯒꯤ ꯇꯥꯟꯊꯥ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯤꯡꯃꯤ ꯐꯨꯔꯨꯞꯀꯤ ꯁꯩꯁꯛꯄꯁꯤꯡꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯁꯤ ꯄꯨꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯏꯁꯩꯒꯤ ꯊꯧꯔꯝ ꯑꯃꯁꯨ ꯄꯥꯡꯊꯣꯛꯈꯤ ꯍꯥꯏꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯗꯤꯄ꯭ꯂꯣꯃꯥ ꯏꯟ ꯏꯂꯤꯃꯦꯟꯇꯔꯤ ꯏꯗꯨꯀꯦꯁꯟꯒꯤ ꯑꯦꯗꯃꯤꯁꯟ ꯄ꯭ꯔꯣꯁꯦꯁꯇ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯗꯦꯁꯥꯝꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯋꯥꯐꯝ ꯀꯌꯥ ꯊꯝꯂꯛꯂꯤ ꯗꯤꯄ꯭ꯂꯣꯃꯥ ꯏꯟ ꯏꯂꯤꯃꯦꯟꯇꯔꯤ ꯏꯗꯨꯀꯦꯁꯟ DELED ꯇꯝꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯂꯩꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯏꯗꯨꯀꯦꯁꯟ ꯑꯦꯟ ꯇ꯭ꯔꯦꯅꯤꯡ ꯗꯥꯏꯠꯁꯤꯡꯗ ꯊꯣꯛꯈꯤꯕ 2022ꯒꯤ ꯁꯦꯂꯦꯛꯁꯟ ꯂꯤꯁ ꯑꯗꯨ ꯀꯟꯁꯣꯂꯤꯗꯦꯠ ꯂꯤꯁ ꯍꯥꯟꯅ ꯊꯣꯛꯄꯤꯗꯨꯅ ꯏꯟꯇ꯭ꯔꯥꯟꯁ ꯑꯦꯛꯖꯥꯝꯅ ꯁꯔꯨꯛ ꯌꯥꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯐꯪꯈꯤꯕ ꯃꯥꯔꯛ ꯐꯣꯡꯗꯣꯛꯇꯕꯒꯤꯗꯃꯛ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ 3ꯇ ꯗꯦꯁꯥꯝꯅ ꯁꯦꯞꯇꯦꯝꯕꯔ 8ꯇꯒꯤ ꯍꯧꯒꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯝꯕ ꯑꯦꯗꯃꯤꯁꯟꯒꯤ ꯄ꯭ꯔꯣꯁꯦꯁ ꯈꯨꯗꯤꯡꯃꯛ ꯈꯨꯗꯛꯇꯒꯤ ꯑꯊꯤꯡꯕ ꯊꯝꯂꯦ ꯍꯥꯏꯅ ꯗꯦꯁꯥꯝ ꯍꯦꯗ ꯑꯣꯐꯤꯁꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯏꯗꯨꯀꯦꯁꯟ ꯑꯦꯟ ꯑꯦꯀꯥꯗꯃꯤꯛ ꯑꯦꯐꯤꯌꯔꯁꯀꯤ ꯊꯧꯄꯨꯔꯤꯕ ꯊꯧꯅꯥꯎꯖꯝ ꯁꯣꯃꯣꯂꯨꯋꯥꯡꯅ ꯄ꯭ꯔꯦꯁ ꯊꯣꯛꯂꯛꯄ ꯆꯤꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯆꯤꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯁ꯭ꯇꯦꯠ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯏꯗꯨꯀꯦꯁꯅꯦꯜ ꯔꯤꯁꯔꯁ ꯑꯦꯟ ꯇ꯭ꯔꯦꯅꯤꯡ ACERTꯒꯤ ꯑꯣꯐꯤꯁꯇ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯀꯟꯇ꯭ꯔꯣꯂꯔ ACERTꯒꯤ DDO ꯗꯥꯏꯠ ꯁꯦꯟꯇꯔꯁꯤꯡꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜꯁꯤꯡ ꯑꯃꯗꯤ ꯗꯦꯁꯥꯝꯒ ꯄꯨꯟꯅ ꯉꯔꯥꯡ ꯁꯦꯞꯇꯦꯝꯕꯔ 12ꯗ ꯐꯝꯃꯤꯟꯅꯈꯤ ꯃꯤꯐꯝ ꯑꯗꯨꯗ ꯗꯦꯁꯥꯝꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯆꯤꯡꯅꯕ ꯆꯃꯝꯅꯕ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯂꯕ ꯃꯇꯨꯡꯗ ꯈꯟꯅ ꯅꯩꯅꯔꯕ ꯃꯇꯨꯡ ꯋꯥꯔꯦꯞ ꯃꯔꯤ ꯇꯥꯈꯤꯕꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯕꯗꯁꯨ ꯑꯗꯨꯃꯛ ꯆꯠꯊꯈꯤꯅꯕ ꯗꯥꯏꯔꯦꯛꯇꯔꯅ ꯑꯌꯥꯕ ꯄꯤꯍꯟꯕ ꯍꯥꯏꯅ ꯌꯥꯅꯈꯤ ꯂꯧꯈꯤꯕ ꯋꯥꯔꯦꯞꯁꯤꯡ ꯑꯗꯨꯗꯤ ꯍꯟꯗꯛꯀꯤ ꯁꯦꯁꯟ 2022-24ꯒꯤ DELED 19 ꯕꯦꯆꯀꯤ ꯐꯥꯔꯁꯠ ꯏꯌꯔꯗ ꯑꯦꯗꯃꯤꯁꯟ ꯇꯧꯅꯕꯒꯤꯗꯃꯛ ꯗꯥꯏꯠ ꯑꯃꯗꯤ HTTIꯗ ꯄꯥꯡꯊꯣꯛꯈꯤꯕ ꯏꯟꯇ꯭ꯔꯥꯟꯁ ꯇꯦꯁ ꯇꯧꯗꯨꯅ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯅ ꯐꯪꯈꯤꯕ ꯃꯥꯔꯛ ꯀꯟꯁꯣꯂꯤꯗꯦꯠ ꯂꯤꯁ ꯈꯨꯗꯤꯡꯃꯛ ꯁꯦꯞꯇꯦꯝꯕꯔ 10 ꯅꯠꯇ꯭ꯔꯒ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯂꯧꯊꯣꯛꯄ ꯍꯥꯏꯅ ꯌꯦꯠꯅꯕ ꯌꯥꯎꯗꯅ ꯌꯥꯅꯔꯦ ꯑꯅꯤꯁꯨꯕ ꯋꯥꯔꯦꯞꯇ ꯗꯥꯏꯠꯀꯤ ꯁꯦꯟꯇꯔꯁꯤꯡꯒꯤ ꯌꯥꯗ꯭ꯔꯕ ꯋꯦꯕꯁꯥꯏꯠꯁꯤꯡ ꯃꯇꯝꯒ ꯆꯨꯅꯕ ꯃꯑꯣꯡꯗ ꯑꯞꯗꯦꯠ ꯇꯧꯕ ꯍꯥꯏꯅꯁꯨ ꯌꯥꯅꯔꯦ ꯑꯍꯨꯝꯁꯨꯕꯗ ꯃꯊꯪꯒꯤ ꯕꯦꯆ 20ꯗꯒꯤ ꯗꯦꯁꯥꯝꯅ ꯍꯥꯏꯖꯕꯒꯤ ꯃꯇꯨꯡꯏꯟꯅ ꯁꯦꯂꯦꯛꯁꯟ ꯑꯦꯗꯃꯤꯁꯟ ꯇꯦꯁ ꯏꯟꯇ꯭ꯔꯥꯟꯁ ꯇꯦꯁ ꯑꯃꯗꯤ ꯏꯚꯥꯂꯨꯑꯦꯁꯟ ꯑꯁꯤ ꯗꯥꯏꯔꯦꯛꯇꯣꯔꯦꯠꯀꯤ ꯂꯦꯚꯦꯜꯗꯒꯤ ꯀꯃꯟ ꯑꯣꯏꯅ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯍꯥꯏꯅꯁꯨ ꯌꯥꯅꯔꯦ ꯃꯔꯤꯁꯨꯕꯗ ꯃꯤꯇꯤꯡꯒꯤ ꯄ꯭ꯔꯣꯁꯤꯗꯤꯡ ꯈꯨꯗꯤꯡꯃꯛ ACERTꯒꯤ ꯗꯥꯏꯔꯦꯛꯇꯔꯗ ꯊꯕꯛ ꯑꯣꯏꯅ ꯄꯥꯏꯈꯠꯄꯤꯅꯕ ꯄ꯭ꯔꯣꯁꯤꯗꯤꯡ ꯀꯣꯄꯤ ꯄꯤꯁꯤꯟꯕ ꯍꯥꯏꯅꯁꯨ ꯌꯥꯅꯔꯦ ꯍꯥꯏꯔꯤ ꯍꯥꯏꯔꯤꯕ ꯋꯥꯔꯦꯞꯁꯤꯡ ꯑꯁꯤ ꯄꯨꯟꯅ ꯈꯟꯅ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯃꯤꯐꯝꯅ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯈꯤ ꯃꯁꯤꯗ ꯗꯦꯁꯥꯝꯅꯁꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯏꯈꯠꯄꯤꯔꯛꯄ ꯌꯦꯡꯈꯤꯒꯅꯤ ꯂꯣꯏꯅꯅ ꯊꯣꯛꯂꯛꯀꯗꯧꯔꯤꯕ ꯀꯟꯁꯣꯂꯤꯗꯦꯠ ꯂꯤꯁꯇꯁꯨ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯇꯧꯔꯛꯀꯅꯤ ꯍꯥꯏꯅ ꯗꯦꯁꯥꯝꯅ ꯊꯥꯖꯕ ꯊꯝꯂꯤ ꯍꯥꯏꯔꯤ
Maka satarak po na to papaw na MSU headquarter sa taramba thawong ba akan mamong na yaning na ba fongdorakli MSU Democratic Institute sida bom lang sinduna masibu muta na ba na ba kang buga kusam na duna gunda fadagi thawong MSU headquarter sa taramba bu akan mamong na yaning na ba fongdorakli ngasi pangthokiba district committee gi web MSU gi thapu basinga paumi singa unaba thorama mada fongdorakibada MSU da hana yoramba adu India gi general election gi bota political parties gi public meeting da wangang loi oiduna election campaign yawkraba atopa mahilup amadi CSO singda thodang lawkraba MSU gi mayokti anti unions oiba thabak kya phong na sakhraba MSU ga karigumba hiram amata da mari laina khidraba samna khidraba miyoi kharana lana lamjing dun MSU bu Manipur gi laimai da lehenba pam da basinga laktu naraga hokiba September 10 da MSU head office ta hana thorang tawduna purakpa banner puthoraktuna special general body meeting pangthokre haijin basi mairoi khunai sibu karisu leitana khanbane masum haujuk lairibi MSU gi thaupu basingsu mafam lakthokle haina sirol thokchilakpa si Manipur gi miyam maroina mairoi khunai bu usit thawoi da thawong amani thawong asibu MSU na kana yaning da fongdorakli MSU gi general body mifam makaramna pangthokadagi haibasi MSU gi Constitution da yamna mayek sing idun yawjarabani adubu MSU gi Constitution da piri bisana kanglon sing adu amata ngaktana sem satuna purakpa banner puthoraklaga photo kaplaga special general body meeting pangthokre haibasidi asum aran chapsana lepa ngamlaba lairik laisu tamliba mahiroi singa punsilaga semliba fidam ningai oiraba mahiroi lubasibu karemnabani wa thoklan thokalaga MSU thabak tawhondanaba honarakpa lebak thiba thawong amani amasu Manipur miyam gi mangjabani swaidi makha satharak poina manaba pauksi dige to pawna chief minister na MCS amadi MPS ki damak spero launch tawkre chief minister N Birena ngasi MCS amadi MPS ki smart performance appraisals report recording online window spero launch tawkre amasum spero si online system the officer singi sahigi ACR sing government thamba ngamlabani ahanba phase oina system asi state asida MCS amadi MPS singda pangthokpa hobani application asi National Informatics Center na ACR cell aduga Department of Information and Technology ga khanaraga develop tawbani application asigi URL spero.mn.gov.in fangani Chief Secretary Dr. Rajesh Kumar Director General of Police P. Dongel Additional Chief Secretary MS Khan yauna Senior Civil and Police Officers sing thoramdu yauki official singa interact with Minister Lenga ki thomi singi promotion gi holistic system ama elo tawba tangai fade adum tawrabadi makhoina mathau pangthokpada pukning sangma madi kathokpagi wakhal sengani senior officer singna makhoigi junior singda mathau ningthina pangthokhonduna awangbo office singda promotion phangma ngamna bo khonagadabani amasup system ase atai organization service singda lakli basahi singda face manner da paikani sohaidi Makasa tarak po na ngasi state si goriba COVID-19 update mayam na thamjage ngasi goriba positivity rate si 1.0% ngasi no na miyoy mari COVID-19 na positive oiba thengnara kre miyoy amata laikidabagi claim lakti aduga apun boy na ngasi miyoy sahunga March fuga taruk na nauna COVID test toki ngasi no na COVID-19 na positive oiba thengnara kraba miyoy mari asi Imphal West gi miyoy ma Kangpokpi gi miyoy ma Thawbal amasung Urkhul gi miyoy amamam puna miyoy mari ngasi no COVID-19 positive oiraga positivity rate 1.0 oikre hen sigi status update on COVID-19 asu report arakli Lushilak po natin mapaukra na kang ipaki mayra news tagi lako saraga RPF PLE gi kadarani fare Imphal East District Commando gi timamana aina thingraba Manipur gilar holo People's Liberation Army PLA gi kadarani khulai kona ngarang takhel khulgi fare hari police tagi hongba paushin hai pharaba mi ani adudi harau rok me lekai digi laisang them khomai se yang khai gumde apok palai kidraba el bidu amasum kombi setapur maning lekai digi khangembam sanjoy allies athoi allies pambai se koloni pan apokpa case manglem kawi hari police tagi phongwa paushin hai ngarang numidang waram pung mari makhairom tarakpa duwai de Imphal East District Commando gi timamana takyel mayai laikai gi
waiting shed mayara freaking seking sataki Maruti alto car mata tungduna lakwa mi ani khamlaba matung wahang pang sathabda aina thingraba lahulup RPA PLA ki kadarni haiba khangmangam khi loinana 9mm pistol amasu makhoi ani degi fatpane haidi pharaba mi ani du RPA PLA gi Captain Hemba Koba mi emagi yathang matung ina mafam maduda lahulup asigi lepham ama semgat paga mari lainana yengsinba lakhi bane haidi pharaba mi ani mak Makha taba logi oba thabak lokhanaba lamlai police station na khusina khre hain su paus na makha tari adu ngau chiko ina di myam paus matang se lu sinjarage masu myam puna anobab det ngaminasi and thank you.